Indiagi LEIMAIDA attack CHATHARAKLABADI MADUGI MAYOKTA PAOKHUM PINABAGI HAK ADU Operation SINDOOR gi KHUTHANGDA EIKHOIGI Armed Force SINGHNA CHATHAKHIBANI HAINA Indiagi Union Defense Minister RAJNATH SINGHNA PHONGDOKKHRE Wafam asi ngarang Delhi Cantonment ta leiba Maneksho Center da pangthokhiba Border Roads Organization BRO gi humpu taruk shuba Raising Day gi thauramda mahangna phongdokhibani thauram aduda Defense Minister Rajnath Singh na hai ꯑꯩꯈꯣꯏꯒꯤ Armed Forces ꯁꯤꯡꯅ ꯍꯩꯁꯤꯡꯅ ꯑꯃꯗꯤ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯊꯈꯤꯕ Operation Sindoor ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ occupied ꯀꯥꯁꯃꯤꯔꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯝ ꯀꯌꯥ ꯊꯨꯒꯥꯏꯕ ꯉꯝꯈꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯠꯈꯤꯕ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯈꯤꯕ ꯇꯥꯔꯒꯦꯠꯁꯤꯡꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯁꯣꯛꯍꯟꯗꯅ ꯈꯨꯠ ꯊꯥꯕ ꯉꯝꯈꯤ꯫ Prime Minister Narendra Modi gi luching makhada Armed Forces singna laukhiba thaudang adu Puwarida lehauragani ngarang chathakhiba Operation Sindoor aduna India gi Armed Forces singna Kadai Phaoba tauba ngambage haibadu Malem gi Leibak singna Khangnare Operation adu munna Kantharaba matung hai singna chathakibani aikhoigi target ti terrorist singi infrastructure amasung makhoigi camp sing khaktada atamnana target thambani khongthang adu terrorist singi pukning wakhal Hanthanaba amadi makhoigi mapangal sonthahanaba chathakibani Operation Sindoor mai pakna chathakhiba adugidamak aikhoigi Armed Forces singbu Leibak miyamgi mahut sinduna awangba thakta ikai khumnaba udli hainasu Defense Minister Rajnath Singhna makhatana phongdokhi।